Meitei Laining Lichat Asidi Civilisation Amagi Masak Takpa Ngamba Awangba Thakki Wangulon Amani haina UNLF ki hannagi Chairman Ningthemcha Sanayaima phongdokkhre wafam ase ke nganmana iba thamoi gi kholau haina mingthonba sareng lairik ama phongbugi thorom da mahakna phongdokhibane Manipur Press Club ke Loktak Hall ngasi pangthokhiba thorom aduda UNLF ki hannagi Chairman Ningthemcha Sanayaima na hai ke nganbagi sareng lairik asida phongdokliba wakhalon ase lamdam ase India da tinkraba matungda Leibak ke kunai Nat ki amade tongan me hiram sing da oirakhiba phibam aduda fawrakhiba ihul sing ado phongdokpani haina lawe saideng gi khuthang da mahangna phongdokliba mahaki wakhalon sing ase miyamna naina biyo mahaki wakhalon sing ase achumbani haina laurabade atopada khanghanduna direct asigi kanaba sing kunai asida phanghan biyo haina mahangna phongdokhe mahangna makhata na hai Meitei Laining Lichat Asidi ichom chambanate Aikhoi Laining Lichat Asidi Civilisation Amagi Masak Takpa Ngamba Awangba Thakki Wangulon Amani Masidi Laining Lambidagi hena Thak Wangba Amani haina mahangna makha takhe Aikhoi Meitei Sidi Civilisation religion Amagi Yam Thakki Wangulon Khale Aikhoi Sidi civilization Amagi Masak Takpa culture philosophy Awangba world outlook Amani hand my logic something above religion Meitei Laining say Agani Laining hand logic as Meitei religious or Christian Mara Talaba Sing tower settle floating Awangba tower full work super famous then Equator Mapang Factor Chanchilla cultural refreshment outside Jonathan, I quite shy roots, Cassie Golf, I quite 2 get a little human praise and champion.